Malem arapa khungang amadagini mahaki imung adu khare nangna haurei. Malem maga machanupiga mamaga mapaga makhoi mari khakta tarak nuksina leizabani. Khunggangda ipangpangna leizaba imungni. Malengi mama ado yamasu pangjai. Adudani atu akaida mapaga maga amu thina khatnarebasi. Amu yamna sauni bukan yaurei iboton magi nupi sakiki mataudo. Male BA phawdi loisilabani adubu selthomgi pamna yaraktaduna mahak makhari tamthaba ngamkhidre. Male imung yeksindabadi yadabanina pot thangbagumba khara chatli aduga machanupi tombina phisai mama na kaithal khara thoi adubu mapadi masa khara phattabana thabak sudre. Ngai hak hotel da kari da thoktuna cha thakluba hansilaklaga engkhol sambal khar yengsinba phak thaduna potharaga radio na chingba taba asina magi nongmagi mathawni. Numidang wairam Sakhi kaithal kumlai mangol da poyom da thamduna ngek hek phamthai wabana suloire masado khwangchi to putoktuna tapta mamai da napthoi aduga amu humai humi magi matawda uraduna mangol da phi sariba machanupi tombina phi saba leplaga ima ising puthora ura is wai he ibema wa makha tarodana tombi ising lokthokpa imungda changkhre aduga ising khuzai ma puthoraktuna mamada pi. Sakhi ising do pera thaklaga sor sang na honthei tanja aduda tombi ge mama nabi langlen sulak lemi ima kaithal kumna iro hoi ibema wa bana loreda sel pai tabase phasabam leite habdo hek tawida is ima si suba tombi da mu ansen duna langlena si singju purapani nogi sukhar pubirakpani suiyena kari singju no mayal surabani komplek o singju palo lo yaurabani is sidi horen dang chaksabada chabe yarani thamsilu ki ko nanga ta phamu aisu thengle imungi thawla sangadaba yam lehuri chalage kona phasan lage hoi aji lehure ko ima chalage ko mo hoi chalo kaya da nusikrabanu yangun he ibema se pothing se amuta busilu chak ngana thongna ba toksi thengini hoi ma ima ken sang thong doino khangde kari no khra yawbani nangni yenglaga ni hek thonglo busilu ima tanja aduda iboton tabli jaisu duga halai karaya mu chatlu yeng mo pabungna sumak ning tholu bani da hotel su ngak tho bani single siki paidana hotel da gap tolu iramni ne karai dagi wano halakpaga ne charakanu ko ho khangjare yum dagi ne silni raga siki di paktana masinu pisi halakpaga chaisu ne kalakani hai radi asi hanu thangda yamang yau jakada ne tong ko habiri sini kai dawragi ma papaga sina ya changbasida muk launara misina haima ibungo nang haledana napa se ena ngami ba masinu pisidi ngasi sini se yare chango nakhoya ni mane yeningtre mi mangde am pasade ko hanu thangda khambanari ni kainaga iboton ga Sakhi ga machanu pagi wadu da mu yengnaraga wa amu nokminei asuna numittu masu hawba hawtaba thidana hara chaminaduna tumnakhre ngasi di ban numit oibanina Sakhi su kaithal thoklamde malem su po thangba chatre makhoi punasum ingkol suminarami tombi di hanagumna asum phi sari malem yompa ama paiduna ingkol tawri amaga mapagana akoibagi napi singadu asum phoiri tanja aduda ngasaidagi phi sairamba tombi su makhoi gi chalonduna ingkolom de lai ima babung tachau chalile ibungo cha sana thakisi lause mama na malem bu kawrei malem lebak tawrambadagi yompak to thamlaga laktira phamthei cha amma paikhattuna makhoi asum cha thakmi nei cha thakna ibodona tapna hairei as banse uinaga tawsan khabadi aikoi se wani bo chara gendrane sutna sini aikoi din tigi suraga chabani na siba tabani ban haktam ta tawradi
ꯍꯥꯏꯅ ꯁꯈꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯂꯦꯝ ꯆꯥ ꯊꯛꯂꯝꯕꯗꯒꯤ ꯇꯞꯅ ꯑꯩꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯕꯁꯨ ꯊꯕꯛ ꯐꯪꯗꯕꯅꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯀꯩꯁꯨ ꯀꯥꯟꯅꯍꯟꯗ꯭ꯔꯦ ꯃꯤꯒꯤ ꯄꯣꯠ ꯊꯥꯡꯗꯨꯅ ꯂꯩꯔꯤꯁꯤꯅꯤ ꯑꯩꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯔꯗꯤꯅꯦ ꯈꯔ ꯁꯥꯐꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯦꯜ ꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯐꯧ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯂꯩꯗꯅ ꯌꯣꯜꯂꯒ ꯄꯩꯁꯥ ꯄꯤꯖꯔꯒ ꯌꯥꯎꯅꯁꯨ ꯅꯠꯇꯦꯗꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯕꯛꯄꯨ ꯁꯦꯜ ꯄꯤꯁꯟꯈ꯭ꯔꯒ ꯈꯟꯗꯕ ꯊꯕꯛ ꯍꯥꯏꯗꯣꯛꯇꯕ ꯃꯌꯥꯝꯁꯨ ꯀꯥꯏ ꯑꯃꯅꯤ ꯂꯩꯔꯤꯁꯦ ꯁꯈꯤ ꯑꯗꯨꯒꯤꯗꯤ ꯑꯃꯨꯛ ꯏꯕꯣꯇꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯊꯤꯕꯅꯤ ꯁꯨꯛꯐꯪꯗꯤ ꯐꯪꯗꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯄꯨꯊꯣꯛꯇꯣꯏꯅꯣ ꯏꯃꯥ ꯑꯁ ꯏꯕꯨꯡꯉꯣ ꯌꯥꯝ ꯈꯟꯖꯔꯨꯅꯨꯁꯦ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯃꯥꯅꯦ ꯇꯥꯆꯧ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯅꯁꯝꯗꯣ ꯀꯦꯟꯖꯔꯛꯁꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯀꯥꯟꯗ ꯂꯋꯥꯏ ꯁꯝꯗꯣ ꯑꯝꯇ ꯌꯥꯎꯖꯔꯁꯅꯤ ꯂꯩꯁꯥꯕꯤꯅ ꯄꯥꯝꯕꯤꯗꯅꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯣꯏ ꯅꯪ ꯏꯁ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯩ ꯆꯥꯅꯤ ꯃꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯈꯕꯔ ꯂꯧꯁꯤꯟꯗꯦ ꯑꯗꯨꯅ ꯂꯥꯡꯂꯦꯟꯅ ꯍꯦꯛ ꯍꯦꯛ ꯃꯣꯏꯗꯒꯤ ꯈꯕꯔ ꯄꯨꯕꯤꯔꯛꯇꯨꯅ ꯃꯥꯂꯦꯝ ꯄꯥꯍꯜꯂꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯅ ꯃꯥꯂꯦꯝꯕꯨ ꯇꯨꯃꯤꯟꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅꯗꯤ ꯂꯥꯡꯂꯦꯟꯕꯨ ꯃꯆꯟꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯂꯥꯡꯂꯦꯟ ꯍꯥꯟꯅꯒꯨꯝꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯈꯕꯔ ꯄꯨꯔꯛꯂꯝꯃꯤ ꯁꯦ ꯈꯕꯔꯅꯤ ꯗꯥ ꯃꯥꯂꯦꯝ ꯊꯝꯃꯣ ꯊꯝꯃꯣ ꯗꯥ ꯃꯥꯂꯦꯝ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯇ꯭ꯔꯕ ꯑꯣ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯥꯂꯦꯝ ꯈꯕꯔ ꯂꯧꯈꯠꯇꯨꯅ ꯑꯁꯨꯝ ꯄꯥꯔꯛꯏ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯄꯥꯝꯖꯩ ꯅꯤꯁꯥ ꯆꯥꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯐꯨꯠ 5 ꯏꯟꯆꯤ 9ꯗꯒꯤ ꯇꯥꯗꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯐ꯭ꯔꯤꯅꯤ ꯊꯥꯒꯤ ꯄꯩꯁꯥꯒꯤ ꯏꯁꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯔꯛꯂꯒ ꯈꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯕꯔꯒꯤꯗ ꯏꯔꯝꯃꯤ ꯃꯥꯂꯦꯝ ꯃꯗꯨꯒꯤ ꯊꯕꯛꯀꯤ ꯄꯣꯁꯇꯨ ꯍꯦꯛ ꯎꯕꯗ ꯍꯩꯁ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯆꯥꯟꯅꯔꯦꯅꯦ ꯇꯣꯂꯣꯞꯁꯦ ꯑꯗꯨꯝ ꯌꯥꯔꯗꯤ ꯃꯁꯤꯁꯦ ꯇꯧꯁꯤꯟꯕ ꯌꯥꯏꯅꯦ ꯈꯟꯗꯨꯅ ꯈꯕꯔꯗꯣ ꯊꯝꯁꯤꯜꯂꯦ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯂꯕ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯕ ꯃꯇꯝꯗ ꯑꯁꯨꯝ ꯐꯝꯅ ꯉꯁꯥꯏꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯑꯗꯨ ꯃꯥꯂꯦꯝꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯩꯔꯒ ꯇꯧꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯕꯛꯇꯨꯕꯨ ꯐꯪꯂꯗꯤ ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯌꯥꯔꯗꯤ ꯆꯥꯕ ꯊꯛꯄ ꯂꯩꯐꯝꯁꯨ ꯐ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯃꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯁꯦꯚꯤꯡ ꯃꯌꯥꯝ ꯑꯃ ꯉꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯊꯥꯒꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯂꯥꯛꯑꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯏꯪꯂꯅꯤ ꯅꯣꯏꯁꯨ ꯋꯥꯕꯗꯤ ꯈꯔ ꯐꯔꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯆꯥꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯤ ꯐꯔꯦ ꯏꯆꯥꯅꯅꯦ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯣ ꯏꯃꯥꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯌꯨꯛ ꯉꯟꯇꯥ ꯈꯨꯜꯒꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯕꯁ ꯇꯣꯡꯗꯨꯅ ꯕꯦꯒ ꯑꯃ ꯄꯨꯗꯨꯅ ꯈꯕꯔ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯒ ꯃꯥꯂꯦꯝ ꯃꯃꯥ ꯃꯄꯥꯕꯨ ꯈꯣꯏꯔꯝꯂꯝꯂꯒ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯃꯥꯂꯦꯝ ꯏꯝꯐꯥꯜ ꯌꯧꯔꯦ ꯑꯣꯇꯣ ꯑꯃꯃꯨꯛ ꯐꯥꯔꯒ ꯊꯥꯔꯤꯕ ꯑꯦꯗ꯭ꯔꯦꯁꯇꯨ ꯇꯥꯟꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯊꯤꯜꯂꯛꯂꯤꯕ ꯌꯨꯝꯗꯨꯒꯤ ꯒꯦꯠ ꯌꯧꯗꯨꯅ ꯆꯪꯂꯛꯏ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯐꯖꯩ ꯃꯥꯂꯦꯝ ꯌꯨꯝꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯅ ꯌꯦꯡꯉꯤ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯌꯨꯝꯁꯤꯗꯤ ꯑꯁꯨꯛ ꯐꯖꯕ ꯌꯨꯝꯁꯤꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯩꯕꯨ ꯎꯗ꯭ꯔꯤꯅꯦ ꯇꯤꯟꯕꯨ ꯌꯣꯠꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯁꯨꯃꯥꯡ ꯒꯥꯔꯤ ꯊꯝꯐꯝ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯔꯝꯃꯤ ꯃꯥꯂꯦꯝꯗꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯁꯔꯒꯗ ꯂꯥꯛꯄꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯃꯥꯂꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯗꯥ ꯌꯨꯝꯁꯤꯕꯨ RK ꯈꯤꯂꯦꯟꯍꯣꯏꯒꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯧꯁꯤꯜꯂꯤ ꯌꯥꯅꯤ ꯏꯕꯨꯡꯉꯣꯕꯨ ꯀꯩ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ ꯃꯥꯂꯦꯝ ꯏꯄꯥ ꯄꯥꯈꯠꯅ ꯈꯕꯔ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯕꯔ ꯑꯗꯨ ꯌꯦꯡꯂꯒ ꯑꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯕꯣꯗꯤꯒꯥꯔꯗꯀꯤꯗꯨꯔꯣ ꯃꯥꯅꯤ ꯇꯥꯗ
ꯐꯝ ꯏꯕꯨꯡꯉꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯑꯩꯁꯨ ꯃꯈꯣꯏꯒꯤꯗꯅꯦ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯣꯏ ꯇꯥꯗ ꯐꯅꯤ ꯃꯥꯂꯦꯝ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯥꯔ.ꯀꯦ ꯈꯦꯂꯦꯟ ꯊꯣꯔꯛꯏ ꯃꯈꯣꯟ ꯌꯥꯝꯅ ꯆꯥꯎꯅ ꯏꯕꯨꯡꯉꯣꯔꯥ ꯕꯣꯗꯤꯒꯥꯔꯗꯀꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯃꯥꯅꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣꯗꯤ ꯑꯩ ꯁꯦꯛꯀꯣꯄꯥꯠ ꯈꯨꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯣ ꯊꯦꯡꯅꯖꯕꯒꯤ ꯂꯥꯛꯆꯕꯅꯤ BA ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯈꯤꯇꯪ ꯅꯪꯕꯅ ꯃꯈꯥꯗꯤ ꯇꯝꯊꯈꯤꯗ꯭ꯔꯦ ꯑꯩ ꯅꯤꯁꯥꯗꯤ ꯆꯥꯖꯗꯦ ꯏꯁꯥꯒꯤ ꯆꯍꯤ 19ꯃꯨꯛ ꯁꯨꯖꯔꯦ ꯐꯨꯠ 5ꯒ ꯏꯟꯆꯤ 9 ꯈꯔ ꯍꯦꯟꯅ ꯋꯥꯡꯉꯤ ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗꯁꯨ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯅꯅꯦ ꯂꯥꯛꯑꯕꯅꯤꯅꯅꯦ ꯊꯕꯛꯁꯦ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯅꯪ ꯅꯠꯇꯕ ꯍꯥꯟꯅꯗꯒꯤꯅꯦ ꯕꯣꯗꯤꯒꯥꯔꯗ 2ꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ 3ꯃꯨꯛꯇꯤ ꯊꯝꯒꯦ ꯇꯧꯕꯅꯤ ꯏꯄꯥꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯕꯣꯗꯤꯒꯥꯔꯗꯁꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯊꯤꯀꯥꯗꯥꯔꯅꯤ ꯑꯗꯨꯅ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯄꯔꯁꯦꯟꯇꯦꯖ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨꯅꯦ ꯃꯊꯟꯇꯒ ꯌꯥꯎꯕꯒ ꯃꯁꯥꯁꯦ ꯅꯨꯄꯥꯒꯨꯝꯅ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯅ ꯃꯁꯥꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯔꯤꯁꯔꯆ ꯇꯧꯕꯗ ꯂꯥꯞꯅ ꯆꯠꯄ ꯑꯗꯒꯤ ꯃꯥꯅ ꯑꯔꯥꯞꯄꯗ ꯁꯦꯝꯂꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯇꯩ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗꯅꯦ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯂꯣꯏꯅ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯄꯦꯁꯦ 10,000 ꯍꯧꯒꯦ ꯑꯍꯥꯟꯕꯒꯤꯗꯤ ꯇꯞꯅ ꯍꯦꯟꯒꯠꯂꯛꯀꯅꯤꯗ ꯆꯥꯕ ꯊꯛꯄꯗꯤꯅꯦ ꯂꯩꯕꯁꯨꯅꯦ ꯐ꯭ꯔꯤꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯟꯗꯦꯗꯒꯤ ꯍꯦꯛꯇ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯄꯣꯠꯆꯩ ꯐꯖꯅ ꯄꯨꯔꯒ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯆꯥ ꯊꯛꯈꯣꯅꯦꯍꯦ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯍꯜꯂꯛꯑꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯦ ꯏꯁ 10,000ꯗꯤ ꯌꯥꯝꯃꯤꯍꯦ ꯄꯥꯕꯨꯡ ꯃꯁꯤꯃ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯇꯥꯡ ꯆꯥꯗꯅ ꯆꯔꯥꯏ ꯈꯠꯂꯗꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯔꯥꯎꯗꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯨꯒꯗꯕ ꯀꯔꯤ ꯀꯔꯥꯁꯨ ꯍꯌꯦꯡꯗꯒꯤ ꯂꯥꯡꯁꯤꯜꯂꯣ ꯅꯐꯤꯅꯔ ꯂꯩꯔꯁꯨꯅꯦ ꯄꯨꯊꯣꯔꯛꯑꯣ ꯁꯨꯒꯗꯕ ꯅꯆꯜꯕꯨ ꯁꯨꯍꯜꯂꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯂꯦꯝ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯁꯨ ꯃꯥꯂꯦꯝꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯏ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯅꯤ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗ ꯃꯕꯣꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯥꯂꯦꯝ ꯑꯥꯔ.ꯀꯦ ꯈꯦꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯂꯩꯕ ꯃꯨꯟꯅꯍꯟꯗꯨꯅ ꯃꯥꯒꯤ ꯀꯥ ꯅꯨꯡ ꯑꯗꯨꯗꯒꯤꯗꯤ ꯑꯇꯩ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ ꯌꯥꯔꯦꯀꯣ ꯏꯕꯨꯡꯉꯣ ꯈꯪꯉꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯍꯣꯏ ꯇꯥꯗ ꯈꯪꯉꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤꯗꯤꯅꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯏꯕꯦꯝꯃꯒꯅꯦ ꯆꯠꯃꯤꯟꯅꯅꯕ ꯏꯕꯦꯝꯃꯁꯨ ꯃꯄꯥꯟ ꯆꯠꯈꯤꯕꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯑꯅꯤ ꯍꯣꯏ ꯇꯥꯗ ꯃꯥꯂꯦꯝ ꯅꯨꯃꯤꯠꯇꯨꯃ ꯐꯃꯨꯡ ꯑꯣꯟꯅꯕ ꯑꯗꯨꯅ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯄꯨꯡ 10ꯃꯨꯛ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ 2ꯗꯨꯒ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯔꯥꯁꯤꯒ ꯃꯄꯥ ꯈꯦꯂꯦꯟꯒꯅ ꯃꯆꯥ ꯃꯩ ꯇꯧꯗꯨꯅ ꯑꯣꯛꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯗꯣꯏꯕꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯀꯧꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒ ꯊꯥꯗꯣꯏꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯍꯥꯟꯅꯒꯤ 2ꯗꯨꯒꯁꯨ ꯌꯦꯡꯉꯣꯏ ꯇꯨ ꯃꯥꯅꯅꯦ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯅꯧꯕꯗꯨꯅꯤ ꯃꯃꯤꯡꯕꯨꯗꯤ ꯃꯥꯂꯦꯝ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯃꯥꯂꯦꯝꯒꯤ ꯃꯔꯝ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯐꯖꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯁꯤ ꯐꯔꯗꯤꯅꯦ ꯑꯩꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯂꯦꯝ ꯃꯀꯣꯛꯇꯃꯛ ꯅꯣꯟꯊꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯣꯗꯤꯒꯥꯔꯗ 2ꯗꯨꯁꯨ ꯈꯪꯅꯔꯦ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯈꯜꯂꯤ ꯎꯁ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯈꯨꯐꯖꯗꯨꯗꯤ ꯃꯣꯏ ꯏꯝꯐꯥꯜꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯁꯦ ꯆꯨꯝꯖꯥꯠꯅꯤꯀꯣ ꯑꯁ ꯑꯩꯈꯣꯏꯅꯒꯗꯤ ꯑꯁꯥ ꯇꯧꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯥꯂꯦꯝ ꯑꯁꯨꯝ ꯐꯝꯂꯤꯉꯩꯗ ꯃꯨꯟꯅꯥꯟ ꯆꯪꯂꯛꯏ ꯃꯥꯂꯦꯝ ꯁꯅꯥ ꯏꯕꯦꯝꯃꯅ ꯊꯕꯛ ꯆꯠꯍꯧꯗꯣꯔꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯕꯅꯤ ꯍꯣꯏ ꯇꯥꯗ ꯃꯥꯂꯦꯝ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯊꯣꯔꯛꯏ ꯊꯥꯗꯣꯏꯅ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯒ
ꯒꯥꯔꯤ ꯊꯧꯕ ꯍꯩꯕ꯭ꯔꯣ? ꯍꯩꯌꯦ. ꯐꯔꯦ. ꯉꯁꯤꯒꯤꯗꯤ ꯕꯣꯏꯅꯥꯎꯅ ꯊꯧꯖꯔꯁꯅꯨ. ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯃꯅꯤꯡꯗ ꯐꯝꯂꯛꯑꯣ. ꯍꯣꯏ. ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯥꯂꯦꯝ. ꯑꯁꯨꯝꯅ ꯃꯈꯜ ꯃꯈꯜꯒꯤ ꯖꯒꯥ ꯀꯌꯥ ꯑꯃ ꯊꯥꯗꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯆꯠꯂꯝꯃꯤ. ꯊꯥꯗꯣꯏꯅ ꯁꯦꯝꯒꯠꯂꯤꯕ ꯁ꯭ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯁꯤꯟꯕ. ꯂꯥꯞꯅ ꯆꯠꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯄꯥꯈꯣꯟ ꯍꯦꯛ ꯆꯠꯂꯤ ꯃꯈꯣꯏ. ꯃꯥꯂꯦꯝ. ꯊꯥꯗꯣꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯈꯪꯊꯨ ꯊꯨꯅ ꯆꯦꯜꯂꯛꯄꯗ ꯑꯀꯨꯠꯄ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯍꯦꯛ ꯇꯨꯁꯤꯟꯈ꯭ꯔꯦ. ꯑꯌꯣ. ꯍꯩꯃ ꯀꯩꯗꯧꯔꯦ ꯃꯥꯂꯦꯝ? ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯎꯍꯧꯗ꯭ꯔꯦ ꯁꯅꯥ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯅꯦ. ꯀꯔꯤꯁꯨ ꯁꯣꯛꯇꯕ꯭ꯔꯣ ꯅꯪꯕꯣ? ꯑꯇꯣꯞꯄ ꯕꯣꯗꯤꯒꯥꯔꯗ ꯑꯅꯤꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯕꯨ ꯆꯤꯡꯈꯠꯂꯤ. ꯁꯣꯛꯇꯤꯌꯦ. ꯊꯦꯡꯀ꯭ꯌꯨ ꯚꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯗꯥꯎꯗꯤ ꯏꯀꯥꯏꯌꯦ. ꯂꯩꯁꯥꯕꯤ ꯃꯃꯥꯡꯁꯤꯗ ꯆꯣꯞꯄꯤꯌꯦ. ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯁꯈꯤꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯆꯥꯕꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯛꯏ. ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗꯀꯣ. ꯏꯆꯥ ꯑꯗꯨꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯖꯥꯠꯂꯣ? ꯏꯆꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯖꯕꯅꯤ. ꯆꯥꯕꯕꯨ ꯃꯕꯨꯛ ꯊꯜꯂꯤ ꯖꯥꯠꯂꯣ? ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯂꯅꯦ ꯏꯆꯥ ꯑꯗꯨꯕꯨ? ꯃꯃꯥ, ꯌꯦꯡꯅꯤꯡꯗꯦꯀꯣ. ꯅꯆꯥꯗꯣ ꯅꯨꯡꯉꯥꯏꯕ ꯀꯣꯅꯨꯡꯒꯤ ꯌꯨꯝꯗꯅꯦ ꯂꯩꯔꯤ ꯍꯥꯏꯗꯣ. ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤ. ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅꯅꯦ ꯍꯥꯎꯅ ꯆꯥꯔꯝꯗꯣꯏꯅꯤ. ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ. ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯅꯤꯅ ꯅꯆꯥꯗꯣ ꯅꯨꯡꯁꯤꯔꯝꯃꯣꯏꯌꯦ. ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯩꯅꯐꯝꯗꯒ ꯂꯩꯔꯦ. ꯏꯆꯥꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯏꯆꯥꯗꯣ ꯂꯥꯡꯕ ꯆꯠꯈꯤꯕ ꯅꯠꯇꯤꯌꯦ. ꯏꯃꯨꯡꯒꯤ ꯂꯩꯇꯕꯒꯤꯅꯦ ꯌꯦꯡꯂꯒ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯤꯕ. ꯍꯣ ꯑꯗꯨꯕꯣꯕ. ꯏꯃꯥ, ꯄꯥꯕꯨꯡ, ꯆꯥꯛꯁꯦ ꯑꯝꯇ ꯐꯖꯅ ꯆꯥꯈꯤꯁꯤꯕ. ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯤ. ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ. ꯆꯥꯔꯣ ꯅꯤꯡꯊꯤꯅ ꯆꯥꯛꯇꯣ. ꯍꯣꯏ ꯌꯥꯔꯦ ꯃꯩꯖꯥꯎꯕ. ꯑꯩꯕꯨ ꯃꯩꯖꯥꯎꯕ ꯀꯥꯏ. ꯐꯖꯔꯤꯅꯦ ꯅꯪꯗꯤ ꯏꯕꯦꯝꯃ. ꯊꯣꯡꯗ ꯆꯠꯄꯅꯦ ꯆꯨꯝꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ. ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯐꯖꯔꯤꯅꯦ. ꯍꯪꯒꯣꯏ ꯕꯣꯔꯥꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ. ꯆꯥꯛ ꯕꯣꯔꯥ ꯆꯥꯔ ꯅꯥꯈꯣꯛꯄꯗꯣ. ꯏꯃꯥ, ꯄꯥꯕꯨꯡ, ꯇꯣꯛꯑꯣ ꯍꯥꯏꯕꯅꯦꯀꯣ. ꯑꯩ ꯍꯣꯠꯈꯤꯅꯤꯀꯣ ꯍꯧꯖꯤꯛ ꯁꯥꯎꯗꯅ. ꯍꯣ ꯇꯣꯛꯑꯦ. ꯑꯩꯈꯣꯏ ꯇꯣꯛꯑꯦ. ꯆꯥꯔꯣ. ꯏꯆꯥ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ. ꯑꯁꯨꯝꯅ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯣꯡꯃꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕ ꯌꯥꯏ. ꯃꯥꯂꯦꯝ ꯊꯥꯗꯣꯏꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯒ ꯆꯦ ꯆꯥꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯤꯕ ꯑꯗꯨ ꯑꯁꯨꯝ ꯎꯏ. ꯃꯍꯥꯛ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯊꯧꯅꯥ ꯐꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯏ. ꯃꯍꯥꯛ ꯊꯥꯗꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯌꯦꯡꯂꯤ. ꯄꯨꯛꯅꯤꯡ ꯆꯪꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯍꯣꯠꯂꯤꯕ ꯍꯤꯁꯥꯞꯇꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯤꯡꯁꯤꯟꯕ ꯐꯥꯎꯔꯝꯃꯤ ꯃꯥꯂꯦꯝꯗꯗꯤ. ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯒꯨꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯋꯦ. ꯀꯩꯅꯣ ꯈꯪꯗꯦ. ꯃꯥꯂꯦꯝ, ꯑꯝꯕꯤꯗ ꯆꯣꯏꯒꯅꯨꯃꯤ ꯅꯪꯕꯣ. ꯃꯥꯁꯦ ꯅꯪꯒꯤ ꯁꯅꯥ ꯏꯕꯦꯝꯃ. ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯀꯥꯎꯅꯨ. ꯑꯣꯏꯗꯕ ꯃꯪꯂꯥꯟ ꯌꯥꯝ ꯁꯥꯒꯠꯀꯅꯨ. ꯃꯇꯣꯝꯇ ꯊꯦꯝꯖꯤꯟꯖꯩ ꯃꯥꯂꯦꯝ. ꯊꯕꯛ ꯍꯜꯂꯛꯂꯒ ꯊꯥꯗꯣꯏꯅ ꯍꯣꯇꯦꯜ ꯑꯃꯗ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯕꯨ ꯈꯥꯝꯍꯜꯂꯤ. ꯂꯥꯛꯑꯣ ꯁꯤꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯈꯤꯁꯤ. ꯌꯥꯔꯅꯤ ꯁꯅꯥ ꯏꯕꯦꯝꯃ. ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯉꯥꯏꯇꯦ. ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯆꯠꯃꯤꯟꯅꯔꯒ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯈꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ. ꯂꯥꯛꯑꯣ, ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩ ꯀꯩꯅꯣꯝ ꯀꯣꯡꯒꯦ. ꯂꯥꯛꯑꯣ. ꯑꯩꯅꯗꯤ ꯍꯜꯂꯝꯅꯤ. ꯑꯩꯉꯣꯟꯗ ꯃꯈꯥ ꯊꯥꯕ ꯉꯥꯡꯗꯧꯅꯒ ꯉꯥꯡꯉꯤꯃꯤ. ꯃꯥꯂꯦꯝ ꯎꯔꯨꯝ ꯁꯣꯜꯂꯤ. ꯀꯩꯗꯧꯔꯒꯦ ꯃꯥꯂꯦꯝ? ꯂꯥꯛꯑꯣꯗꯅ. ꯍꯣꯏ, ꯁꯅꯥ ꯏꯕꯦꯝꯃ, ꯂꯥꯛꯑꯦ. ꯑꯁꯨꯝꯅ ꯍꯔꯥꯎ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯦ. ꯃꯥꯂꯦꯝ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ. ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯥꯅ ꯉꯝꯕꯁꯤꯡꯗꯤ ꯃꯤꯒꯤ ꯂꯣꯏꯅ ꯇꯧꯕꯤ. ꯅꯣꯡꯃ ꯃꯈꯣꯏꯅ ꯊꯥꯗꯣꯏꯒ ꯂꯩꯀꯣꯜ ꯁꯦꯝꯒꯠꯂꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯂꯥꯞꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯃꯅ ꯐꯧ ꯕꯣꯔꯥ ꯑꯔꯨꯝꯕ ꯑꯃ ꯁꯥꯏꯀꯜꯗ ꯏꯟꯗꯨꯅ ꯄꯨꯔꯛꯄꯗꯣ ꯂꯝꯕꯤꯗ ꯇꯨꯁꯤꯟꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗꯒꯤ ꯑꯁꯨꯝ ꯂꯦꯞꯂꯝꯕ ꯃꯥꯂꯦꯝ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯏꯄꯨ, ꯁꯣꯛꯄ꯭ꯔꯣ? ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯍꯧꯒꯠꯄꯤ. ꯁꯣꯛꯇꯦꯗ ꯏꯕꯨꯡꯉꯣ. ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯈꯨꯗꯨ ꯈꯔ ꯍꯨꯕꯥꯠꯂꯦ. ꯈꯨꯔꯨꯗꯣ ꯂꯣꯏꯅ ꯍꯨꯕꯥꯠꯂꯦ. ꯏꯄꯨꯕꯨ ꯀꯥꯏꯗꯩꯅꯣ? ꯌꯥꯝ ꯂꯥꯞꯄ꯭ꯔꯣ? ꯂꯥꯞꯇꯦꯗ. ꯑꯁꯤꯒꯤ ꯒꯣꯂꯥꯏꯁꯦ ꯍꯥꯏꯖꯤꯟꯕꯒ ꯂꯩꯔꯦ. ꯏꯄꯨ ꯍꯣꯏꯒꯤ ꯑꯉꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯏꯄꯨꯅ ꯂꯨꯝꯈ꯭ꯔꯕ ꯆꯦꯡꯁꯤꯕꯨ ꯏꯜꯂꯤꯁꯤꯕꯣ? ꯂꯥꯛꯑꯣ ꯏꯄꯨ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯏꯟꯕꯤꯔꯝꯃꯒꯦ.
ꯑꯁꯨꯝꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯁꯥꯏꯀꯜꯗꯣ ꯃꯥꯂꯦꯝꯅ ꯏꯟꯈꯤꯕ ꯑꯗꯨ ꯊꯥꯗꯣꯏꯁꯨ ꯎꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯂꯦꯝꯅ ꯆꯦꯟꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯏ꯫ ꯈꯪꯅ ꯈꯪꯅ ꯊꯥꯗꯣꯏꯅ "ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯉꯁꯥꯏꯒꯤ ꯋꯥꯗꯣ ꯊꯥꯗꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯂꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯒꯁꯦ ꯂꯩꯔꯤꯖꯥꯠꯂꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯇꯤ ꯐꯪꯗꯨꯅ ꯃꯥꯂꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯞꯅ ꯏꯕꯣꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯃꯥꯟꯕ ꯑꯃ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ "ꯑꯥꯗ ꯆꯪꯂꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯅꯦ?" ꯇꯣꯝꯕꯤ ꯂꯥꯡꯂꯦꯟ ꯑꯁꯨꯝ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯕꯅꯤ꯫ "ꯍꯩꯃꯥ ꯇꯥꯆꯧꯅꯦ, ꯄꯥꯕꯨꯡ ꯇꯥꯆꯧꯅꯦ, ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯦ, ꯍꯩꯃꯥ ꯇꯥꯆꯧ!" ꯃꯥꯂꯦꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯄꯥꯕꯨꯡ ꯑꯩ ꯂꯥꯛꯏꯅꯦ, ꯁꯨꯇꯤ ꯐꯪꯉꯦꯅ ꯂꯥꯛꯏꯅꯦ, ꯅꯨꯃꯤꯠ 2 ꯂꯩꯗꯣꯏꯅꯤ ꯁꯤꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯐꯩꯖꯣꯝ ꯑꯗꯨ ꯃꯥꯅ ꯂꯩꯔꯛꯄ ꯑꯗꯨ ꯄꯤ꯫ "ꯇꯨ ꯁꯤꯅ ꯄꯥꯕꯨꯡꯒꯤꯅꯦ꯫ ꯏꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯏꯃꯥꯗꯤ?" "ꯅꯃꯥꯗꯤꯅꯦ ꯀꯩꯊꯦꯜ ꯀꯨꯝꯃꯛꯇ꯭ꯔꯤ." "ꯏꯁ ꯅꯃꯥꯗꯤ ꯅꯪ ꯂꯥꯛꯑꯦ ꯈꯪꯉꯗꯤꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤꯁꯦ." "ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯀꯩ ꯂꯩꯔꯛꯀꯦ?" "ꯍꯩꯃꯥ ꯅꯪꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦꯍꯦ, ꯀꯣꯟꯅ ꯃꯊꯪꯅꯦ ꯐꯖꯅ ꯂꯩꯔꯛꯑꯒꯦꯁꯦ." "ꯌꯥꯝ ꯐꯠꯇꯦꯅ." "ꯌꯥꯖꯔꯦ ꯌꯥꯖꯔꯦ, ꯄꯥꯝꯖꯗ꯭ꯔꯦ ꯑꯝꯇ." "ꯏꯁ ꯃꯁꯛꯁꯤꯒ ꯁꯥꯎꯗꯅꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ." "ꯏꯆꯜꯒꯤꯕꯨ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯁꯤꯅ ꯅꯪꯒꯤ ꯐꯨꯔꯤꯠꯅꯤ." ꯇꯣꯝꯕꯤ ꯐꯨꯔꯤꯠ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯍꯩꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗ ꯇꯥꯆꯧ, ꯏꯝꯐꯥꯜꯁꯤꯗꯤ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯦꯕ ꯆꯨꯝꯃꯤꯅꯦ." "ꯁꯦ ꯂꯥꯡꯂꯦꯟ ꯁꯤꯅ ꯅꯪꯒꯤꯅꯦ." ꯂꯥꯡꯂꯦꯟ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯄꯥꯝꯃꯕ꯭ꯔꯣ ꯅꯪꯕꯣ?" "ꯇꯥꯆꯧ ꯌꯥꯝ ꯄꯥꯝꯃꯦ." "ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯄꯒꯤ." "ꯑꯁ ꯌꯥꯔꯦꯗ ꯀꯣꯟꯅ ꯆꯥꯔꯁꯤ." "ꯍꯣꯏ ꯌꯥꯔꯣꯏ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗꯅꯦ ꯆꯥꯛ ꯍꯦꯛꯒꯗꯕꯅꯤꯀꯣ." ꯂꯥꯡꯂꯦꯟ ꯃꯥꯂꯦꯝꯅꯒ ꯈꯝꯂꯛꯄ ꯑꯗꯨꯗ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯏ ꯅꯣꯛꯆꯩ꯫ ꯃꯃꯥ ꯁꯈꯤꯁꯨ ꯍꯜꯂꯛꯄꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯆꯥꯅ ꯃꯥꯒꯤ ꯁꯥꯜꯒ ꯂꯩꯔꯛꯄ ꯑꯗꯨꯗ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯂꯥꯡꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯅ "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔో?" "ꯅꯨꯡꯉꯥꯏ ꯌꯥꯝꯅ, ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯐꯩꯌꯦ." "ꯑꯣ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯏꯕꯦꯝꯃꯗꯨꯗꯤ ꯐꯕ꯭ꯔꯣ?" "ꯁꯅꯥ ꯏꯕꯦꯝꯃꯔꯣ? ꯌꯥꯝꯅ ꯐꯩꯌꯦ ꯏꯃꯥ, ꯃꯁꯛꯀꯁꯨ ꯈꯨꯐꯖꯕꯅꯤ." "ꯃꯣꯏ ꯏꯝꯐꯥꯜ ꯅꯨꯄꯤꯈꯩꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯦ ꯏꯝꯐꯥꯜꯒꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗ꯭ꯔꯥ? ꯑꯗꯨꯗꯣ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤ ꯏꯃꯥ, ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯁꯥꯕꯤꯒꯗꯤꯅꯦ ꯂꯩꯍꯧꯔꯦ ꯏꯃꯥ." ꯂꯥꯡꯂꯦꯟ ꯃꯥꯂꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯆꯥꯛ ꯈꯪꯍꯥ ꯍꯥꯏ꯫ "ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯇꯞꯅ ꯆꯥꯎꯅꯤꯍꯦ ꯅꯪꯕꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯆꯤꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯀꯌꯥ ꯆꯥꯗ꯭ꯔꯦ꯫ ꯗꯥ ꯃꯥꯂꯦꯝꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜ ꯅꯨꯄꯤꯗꯨꯕꯨ ꯐꯖꯕꯗꯨ ꯎꯕꯗ ꯉꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯇꯥꯆꯧ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯑꯃꯨꯛꯇ ꯄꯨꯕꯤꯕ, ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯏꯝꯐꯥꯜꯗ ꯑꯃꯨꯛꯇ ꯄꯨꯕꯤꯕꯗꯤ ꯌꯥꯕꯅꯤ." ꯄꯨꯗꯣꯏꯅꯦ, ꯇꯥꯆꯧꯅꯅꯦ ꯉꯁꯥꯏ ꯈꯔꯅꯦ ꯇꯨꯡꯁꯤꯟꯕꯒꯅꯦ ꯄꯨꯔꯗꯕꯅꯤ." ꯅꯤꯅꯤ ꯁꯨꯕꯒ ꯑꯌꯨꯛꯇ ꯂꯥꯡꯂꯦꯟ ꯄꯔꯞ ꯑꯦꯟꯁꯥꯡ ꯊꯤꯜꯂꯛꯏ꯫ ꯃꯥꯂꯦꯝ ꯑꯗꯨ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯕ ꯑꯗꯨꯗ "ꯗꯥ ꯃꯥꯂꯦꯝ ꯆꯠꯂꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯐꯥꯕ ꯉꯥꯒꯁꯦ ꯊꯣꯡꯉꯒ ꯄꯤꯖꯒꯦꯅ ꯄꯨꯔꯛꯏꯒ." "ꯀꯨꯏꯅ ꯁꯨꯇꯤ ꯂꯩꯇꯤꯌꯦ, ꯆꯠꯂꯒꯦ, ꯐꯖꯅ ꯅꯣꯡꯃ ꯆꯥꯔꯒꯦ, ꯁꯥꯎꯅꯨꯀꯣ." "ꯏꯃꯥ, ꯄꯥꯕꯨꯡ, ꯏꯆꯥꯟ ꯆꯠꯂꯒꯦꯀꯣ, ꯂꯥꯡꯂꯦꯟ ꯆꯠꯂꯦꯀꯣ." "ꯑꯁ ꯀꯔꯤ ꯁꯨꯇꯤ ꯈꯨꯐꯪ ꯂꯥꯡꯐꯪꯅꯣ, 2 ꯈꯛꯄꯨ." ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯡꯂꯦꯟ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯕꯖꯥꯔꯗꯅꯤ ꯊꯥꯗꯣꯏ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄ꯭ꯂꯣꯠꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯝꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯉꯥꯡ ꯑꯃ ꯋꯥ ꯀꯞꯇꯨꯅ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯆꯤꯡꯉꯤ꯫ ꯑꯉꯥꯡ ꯑꯗꯨ ꯌꯥꯗꯦ, ꯀꯞꯇꯨꯅ ꯂꯩꯔꯦ꯫ "ꯑꯁꯤ ꯂꯩꯕꯤꯌꯣ ꯏꯃꯥ, ꯑꯁꯤ ꯄꯥꯝꯃꯦ, ꯑꯩ ꯇꯜꯂꯦ ꯏꯃꯥ, ꯑꯁꯤ ꯂꯩꯕꯤꯌꯣ, ꯑꯩ ꯄꯥꯝꯃꯦ." ꯃꯃꯥ ꯑꯗꯨꯅ ꯁꯦꯜ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨ ꯈꯨꯠꯁꯤꯅ ꯁꯤꯛꯄꯋꯣ ꯀꯩꯌꯣ ꯆꯠꯁꯤꯜꯂꯥꯎ ꯍꯥꯏꯅ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯀꯨꯟꯊꯔꯒ "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯣ?" "ꯀꯀꯥ, ꯑꯁꯤꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯅꯣꯡꯃꯩꯁꯦ ꯃꯃꯥꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯤꯕ? ꯃꯃꯥꯗꯤ ꯁꯥꯟꯅꯄꯣꯠ
ꯑꯃꯠꯇꯁꯨ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯃꯃꯥꯒꯤ ꯃꯆꯨ ꯑꯣꯜꯂꯕ ꯐꯤ ꯇꯥꯏꯐꯦꯠ ꯇꯥꯔꯕ ꯀꯨꯆꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯜꯂꯕ ꯗ꯭ꯔꯦꯁꯇꯣ ꯎꯕꯗ ꯃꯥꯂꯦꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯥ ꯁꯤꯕꯨ ꯀꯌꯥꯅꯣ 150ꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯃ ꯂꯧꯒꯦ ꯁꯤ ꯄꯩꯁꯥ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯁꯤ ꯏꯕꯨꯡꯉꯣ ꯌꯥꯔꯕꯣ ꯄꯥꯝꯕꯣ ꯁꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯄꯥꯝꯃꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯄꯨꯂꯤꯁ ꯑꯣꯏꯅꯤꯡꯕ꯭ꯔꯣ ꯅꯣꯡꯃ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯣ ꯑꯣꯏꯗꯣꯏꯅꯦ ꯀꯀꯥ ꯀꯥꯗꯧꯅ ꯃꯁꯛꯀ ꯐꯖꯔꯒ ꯃꯥꯂꯦꯝ ꯋꯥ ꯅꯣꯛꯏ ꯑꯉꯥꯡꯒꯤ ꯋꯥꯗꯨꯗ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯃꯥꯒ ꯆꯠꯂꯣꯀꯣ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯜꯂꯤ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯃꯃꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯂꯦꯝꯕꯨ ꯊꯥꯒꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯃꯥꯂꯦꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯊꯥꯗꯣꯏ ꯃꯥꯂꯦꯝꯗ ꯑꯁꯨꯝ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ